पाउसेदी युमफम ओइबा मरोइबा पाउ खरा अपडेट तौजरी Chahi Nouribi Nupimacha Famlanbani Haiba Mayang Amazil Thajinkhre Tha asigi taraga nipan de pachoi de leba ISBS brick farm ki factory amadan Chahi Nouribi Nupimacha ama namduna Famlan ki bani Haiba nan Manipuri amangasi special judge pokso Imphal West ki court na August tara phawba numit taraga marini judicial custody remand pikhre haiba accused adudi reza ul laskar Chahi kulum toini mahak Assam ki appeal haila kandida ki hausit na pachoi lamkhai de leba ISBS brick farm ki khorada leibani mahak police custody remand matam loi ki baga loina na mahak ngasi Imphal West Women Police ki team na court da puthoraki amadi mahak ki mathakta investigation chathanaba judicial custody remand pibina ba prayer tauke panba jabadi Nupimacha adu ki mama mapana thabak satkibagi asengba tanja logduna Nupimacha adu accused aduna sexual assault chathari haina victim ki apokpina tha asigi taraga nipan da police ta complaint tharakibani thodu odi ki matag da Nupimacha aduna wari li thorakpadagi khangba ngamkhibani loinana police na accused adu ISBS big farm de ki phagat ki amadi wang pong chathabada mahakna Nupimacha adu sexual assault chathaki aiba maral masana yajaki victim amadi accused animak medical examination su chathakre loinana ngasi court asida chathaki ba remand hearing da court na case record amadi submission singkomne yenglaba matungda police ka remand prayer adu gi aiba biduna accused Rezaul Islam Laskar August tara phoba numit taraga magani judicial custody remand pikibane atopa pau amadana England da Ahanba Oina Houdongda COVID-19 positive oiba Thengnakhre England da Ahanba Oina jumda yokba Houdongda COVID-19 positive oiba Thengnakhre laina asi jumbu adudagi Houdongda longnarakibane jumbu amso Houdong adu punna COVID-19 test tobada positive oiba Thengnakhre haina British Environment Ministry na Phongdokkhre COVID-19 positive oiba Houdong amasung jumbu adu recovery tawre atopa sa singna trakana jumdagi mioi amadada laina adu transmission toba Thengnakhre aina ministry asina makhata na Phongdokli Thadokkhre asina UK da yan hanba oina jumda yokba Houdongda COVID-19 positive oiba Thengnakhre adubu masina yamne mi paining oide haina public health England gi medical directorate rabone doilena Phongdokkhre investigation adu makhata na sathabada laina asi mi dagi sada sandhogi haiba khangba ngamle hauki bijum sagesa numita laboratory test tobada Houdongdagi COVID-19 asi miyoibeda transmit tobagi evidence amada phangkide World Health Organization gi maikedi Phongdokkibada Houdongda asigumba makal gi laina asi sandhogi haiba khangba loina na atopa Houdong singda laina asi sandhokpa ngamme Animal and Plant Health Agency na sathakiba test amada COVID-19 asi England da jumda jamna nungsina loiba Houdongda naramba Thengnakhre haina se veterinary officer Kistan Middle Miss na Phongdokki asigumba sada COVID-19 thengnaba asi yamna thangna thokpa thodok amani haire World Health Organization na makhata na hairibana Houdongdagi miyoibada COVID-19 asi sandhokpra aibasi makhata na thiget khigani adumoinamag chief scientist na de jumda jokpa sadagi asigumba makhadgi laina asi sandhorakpa asi risk yamna nemi haire Marakasida luang changbam mamang likai de leba jum amada lockdown manungda escort Touduna Puraklaga Famlanbani Nisagi Potlam Meira Paibina Faraga mai Thadokkhre ngasi ayu angan bada chawrakna pung manga makhairom taba adwaida hangang kendra gi manung chanda leiba luang changbam mamang likai da IRB na escort toraga tata gari amada purakpa yamlaba Nisagi Potlam kya luang changbam apunba Meira Paibi lupna phare haire Potlam jingadu tata gari amada haplaga IRB na escort Touduna Puraklaga luang changbam mamang lekai da leba laisam ongbi punima Chahi umpunitoi mapuroiba laikhidraba laisam berasan ragi jumda thamlamlaga satkhibadagi Meira Paibisina chingnadana mafamda question dona thamlaba matung drive sathabada jumda dagi Nisagi Potlam talab jada khaini box sam kuntra phagat pangamke phaglaba Potlam sing adu yamanbana tractor ani Tata DI ama punna gari ahumda haptana Puraklaga luang changbam maning singda miyama mangda mai thadan mahankhre aire nakalam romda miyam tin mafamda kwa kodang othokpa yaroi hairi aduga sendogi damakda hidak manage Potlam sing pasila pasing asina COVID-19 hena sandorna pa honaribra haina luang changmo apun ba Meira Paibi luk ke sekadari na phongdorakle aroibada content sing asiga mariba pau khara si pau damjari ba Manipur Local News YouTube channel amade Facebook page asidagi yengbiri ba punamak pathaga chari loina na channel asina domda kanarabadi subscribe like and share tawba kawbi guno punamak pu amuk hanna thaga chari